ꯁꯩꯗ ꯊꯕꯛ ꯋꯥꯅ ꯁꯨꯝ ꯇꯧꯕ ꯂꯩꯁꯦꯀꯣ ꯏꯆꯥ ꯊꯛꯅꯕꯗꯨꯗ ꯄꯤꯔꯝꯒꯦ ꯌꯥꯝꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯔꯅꯦꯕꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯂꯩꯇ ꯑꯁꯨꯝ ꯑꯉꯝꯕ ꯀꯩ ꯍꯦꯜꯞ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯉꯝꯕ ꯈꯤꯇꯪ ꯆꯥ ꯊꯛꯅ ꯈꯤꯇꯪ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯈꯣꯠꯄ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯁꯨꯝ ꯆꯥ ꯊꯛꯅꯕ ꯈꯤꯇꯪ ꯈꯔ ꯄꯤꯔꯝꯒꯦꯀꯣ ꯑꯆꯥꯄꯣꯠꯇꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯅꯗꯤ ꯑꯆꯥꯄꯣꯠꯇꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯄꯤꯊꯣꯛꯅꯦꯕꯀꯣ ꯍꯣꯔꯦꯟ ꯆꯥ ꯊꯛꯅꯕ ꯈꯤꯇꯪ ꯄꯤꯔꯝꯒꯦ ꯍꯣꯏ ꯊꯕꯛ ꯁꯨꯅꯕꯁꯤꯡꯗꯣ ꯃꯣꯏꯇꯁꯨ ꯂꯣꯏꯁꯟꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯥ ꯊꯛꯅꯤꯡꯉꯦꯕꯀꯣ ꯃꯌꯥꯝ ꯆꯥ ꯊꯛꯅꯤꯡꯉꯦꯕꯀꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯧꯕꯤꯔꯣ ꯇꯧꯕꯤꯔꯣ ꯍꯣꯏ 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 ꯑꯩꯅ ꯑꯉꯝꯕ ꯈꯔ ꯄꯤꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯁꯨꯝ ꯑꯩꯁꯨ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯔꯅꯦꯕꯀꯣ ꯑꯩꯅ ꯑꯉꯝꯕ ꯁꯨꯝ ꯑꯉꯝꯕ ꯈꯔ ꯍꯦꯜꯞ ꯇꯧꯖꯩꯑꯕ ꯑꯗꯣ ꯑꯩꯁꯨ ꯏꯌꯥꯝꯕꯅ ꯋꯥꯅ ꯀꯩ ꯇꯧꯖꯕꯗꯣ ꯑꯉꯝꯕ ꯆꯥꯅꯕ ꯑꯣꯏꯁꯨ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯖꯒꯦ ꯇꯧꯕꯅꯤꯗ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯔꯕꯣꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯔꯅꯤ ꯍꯣꯏ ꯍꯣꯏ ꯉꯥꯏꯈꯣ ꯉꯥꯏꯈꯣ Macam di hari wah kan apa kau cari ko? Aku. Si guna ni hari apa kita pergi sih? Mana angam kata je benar si kita pergi benar betul. Pare. Yang sendiri ko didi. Pare. Okay. Sekarang si tahu lah pak, cek. Tahu. Tahu sebelum ini tahu cek dan bila cek. Yang cek apa tu yang? Jadi kemana kami tu? Yang tahu dah. 손도 스마일에 쿠비나 하피 맨슬라가 좀 맞다도 타는. 야, 돼. 똥이. 근데 여기는 파도 하는 그냥 파디에 저번에 놔둬. 강제가 좀. 야, 안 돼. 그게 물리해야지. 나 폴리스 나오더라 봐. 만능 좀 톡해. kakaliya din kakali ko ang tao yun tayo sa tari si Jubilat orang mana ni Jubilat orang mana kiki ayo hai dari po plak tu berat Mata na ilaw aduga ano workshop ko mo aduga yari ay chum yari ay chum lagi chum ko agam help to bune ba yari sama cek acil buda pila yari chum thanjala nang boy kolam lay Apa na indiro aduga akhang badal yung alo atala ni bokulam layo ay talab tayo ba atala bokulam layo mama akhang badal yung alo workshop hindi lang tayo yari ay akhang badal si tao mo gagi tama ini meron bubuga ko tayo lang yun mama oh bubugi na rin depan na ilan mga tira